ꯑꯍꯟꯕ ꯑꯣꯏꯒꯦꯔꯥ ꯌꯨꯁ ꯑꯣꯏꯒꯦꯔꯥ ꯑꯥꯏꯇꯦꯝ ꯈꯨꯗꯤꯡꯃꯛꯇ ꯇꯦꯁꯇꯤꯡ ꯋꯥꯔꯦꯟꯇꯤ ꯑꯃꯗꯤ ꯔꯤꯄ꯭ꯂꯦꯁꯃꯦꯟ ꯋꯥꯔꯦꯟꯇꯤꯁꯨ ꯄꯤꯖꯔꯤ CamMart ꯏꯝꯐꯥꯜꯗꯒꯤ ꯄꯣꯠ ꯂꯩꯕꯤꯔꯒꯗꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯍꯣꯡꯒꯅꯤ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯤ ꯑꯣꯏꯒꯦꯔꯥ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯑꯣꯏꯒꯦꯔꯥ ꯍꯣꯜꯁꯦꯜ ꯑꯃꯗꯤ ꯔꯤꯇꯦꯜꯗ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯂꯧꯕꯤꯕ ꯌꯥꯒꯅꯤ ꯑꯥꯏꯇꯦꯝ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯥꯏꯇꯦꯝ ꯆꯥꯝꯃ ꯑꯣꯏꯒꯦꯔꯥ ꯑꯀꯛꯅꯕ ꯃꯁꯤꯡ ꯂꯩꯇꯕꯤꯗ ꯑꯗꯨꯝ ꯆꯦꯟꯕ ꯌꯥꯒꯅꯤ ꯑꯣꯔꯗꯔ ꯍꯦꯛ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ 24 ꯑꯋꯥꯔꯗꯩꯅ 48 ꯑꯋꯥꯔꯁꯀꯤ ꯃꯅꯨꯡꯗ ꯑꯥꯏꯇꯦꯝꯁꯤꯡ ꯑꯗꯨ ꯏꯝꯐꯥꯜꯗ ꯌꯧꯔꯛꯀꯅꯤ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯃꯅ CamMartꯀꯤ ꯄꯦꯖ ꯑꯁꯤꯕꯨ ꯐꯣꯂꯣ ꯇꯧꯁꯟꯕ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯀꯃꯦꯟꯠ ꯇꯧꯕ ꯂꯥꯏꯛ ꯇꯧꯕ ꯃꯇꯝꯗ CamMart ꯏꯝꯐꯥꯜꯒꯤ ꯁꯥꯏꯠꯇꯒꯤ ꯒꯤꯚ ꯑꯋꯦ ꯇꯧꯖꯔꯛꯀꯅꯤ ꯃꯁꯤꯗ ꯊꯝꯂꯤꯕ ꯄ꯭ꯔꯥꯏꯁꯁꯤꯡꯗꯤ ꯀꯦꯃꯦꯔꯥ ꯔꯦꯗꯤꯑꯣ ꯑꯃꯗꯤ ꯀꯦꯁ ꯄ꯭ꯔꯥꯏꯁ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯑꯥꯏꯇꯦꯝ ꯁꯔꯚꯤꯁꯤꯡ ꯑꯃꯗꯤ ꯔꯤꯄꯦꯌꯔ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯦꯖ ꯑꯁꯤꯗ ꯐꯥꯎꯕꯤꯔꯛꯄ ꯌꯥꯒꯅꯤ ꯋꯥꯐꯝ ꯑꯃꯅ ꯑꯥꯏꯇꯦꯝꯁꯤꯡ ꯂꯧꯕꯤꯕ ꯃꯇꯝꯗ ꯐꯨꯜ ꯄꯦꯃꯦꯟꯠ ꯇꯧꯗ꯭ꯔꯒꯁꯨ ꯁꯨꯞꯅꯇꯒꯤ ꯑꯦꯗꯚꯥꯟꯁ ꯈꯔꯇꯪ ꯄꯤꯔꯒ ꯑꯥꯏꯇꯦꯝꯁꯤꯡ ꯑꯗꯨ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯃꯤꯌꯥꯝꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯍꯪꯕꯤꯕ ꯌꯥꯒꯅꯤ